ꯍꯥꯏꯗ꯭ꯔꯒ ꯇꯣꯛꯑꯣꯅ ꯍꯥꯏꯗꯨꯅ ꯄꯩꯊꯣꯛꯂꯒ ꯂꯩ꯫ ꯕꯣꯌꯦꯡꯅ ꯍꯥꯏꯒꯤꯕꯁꯤ ꯅꯃꯥꯏꯗꯣ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯣꯕ꯫ ꯄꯥꯟꯊꯣꯏꯅ ꯌꯥꯔꯦ ꯆꯣ ꯑꯝꯇ ꯍꯥꯏꯕꯤꯅꯨ꯫ ꯕꯣꯌꯦꯡꯅ ꯍꯥꯏꯒꯦꯕ ꯍꯧꯖꯤꯛꯀꯥꯟ ꯏꯇꯨꯒ ꯁꯥꯎꯍꯟꯕ ꯌꯥꯄꯣꯟꯇꯦ꯫ ꯄꯥꯟꯊꯣꯏꯅ ꯀꯩꯒꯤ? ꯕꯣꯌꯦꯡꯅ ꯑꯗꯨꯕꯨꯔꯣ ꯅꯪꯁꯦ ꯏꯕꯨꯡ ꯑꯆꯧꯕꯒꯤ ꯃꯃꯥ ꯑꯣꯏꯗꯣꯔꯦꯕ ꯑꯗꯨꯒꯤ꯫ ꯄꯥꯟꯊꯣꯏꯅ ꯑꯁꯦꯡꯕ꯭ꯔꯣ? ꯕꯣꯌꯦꯡꯅ ꯍꯣꯏ꯫ ꯄꯥꯟꯊꯣꯏ ꯍꯔꯥꯎꯅ ꯕꯣꯌꯦꯡꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯕꯣꯌꯦꯡꯅ ꯍꯩ ꯌꯥꯝ ꯀꯟꯅꯒ ꯆꯣꯡꯒꯅꯨ꯫ ꯄꯥꯟꯊꯣꯏ ꯏꯀꯥꯏꯅ ꯑꯃꯨꯛ ꯂꯨꯞꯊꯈ꯭ꯔꯦ꯫ ꯕꯣꯌꯦꯡꯅ ꯊꯣꯏꯊꯣꯏ ꯏꯕꯨꯡ ꯑꯆꯧꯕꯒꯤ ꯃꯃꯥ꯫ ꯄꯥꯟꯊꯣꯏꯅ ꯅꯨꯄꯤ ꯑꯣꯏꯔꯝꯂꯗꯤ? ꯕꯣꯌꯦꯡꯅ ꯅꯨꯄꯤ ꯑꯣꯏꯔꯝꯂꯒꯅ ꯏꯕꯦꯝ ꯑꯆꯧꯕꯒꯤ ꯃꯃꯥ ꯍꯥꯏꯇꯥꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯗꯨꯅ ꯕꯣꯌꯦꯡꯅ ꯃꯤꯠꯁꯤ ꯀꯠꯆꯜꯂꯤ꯫ ꯄꯥꯟꯊꯣꯏꯅ ꯌꯥꯔꯦ ꯆꯣ꯫ ꯕꯣꯌꯦꯡꯅ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ? ꯄꯥꯟꯊꯣꯏꯅ ꯀꯩꯝ ꯆꯥꯅꯤꯡꯗꯤꯌꯦ꯫ ꯕꯣꯌꯦꯡꯅ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯄꯥꯟꯊꯣꯏꯅ ꯃꯤ ꯀꯩꯝ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ꯫ ꯕꯣꯌꯦꯡꯅ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨꯕꯁꯦ꯫ ꯄꯥꯟꯊꯣꯏ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯟꯊꯣꯏꯅ ꯑꯗꯨꯗꯤ ꯍꯩ ꯑꯣꯏꯅ ꯆꯥꯒꯦ꯫ ꯕꯣꯌꯦꯡꯅ ꯍꯩ ꯍꯥꯏꯕ ꯑꯃꯨꯛ ꯅꯥꯔꯣꯏꯗ꯭ꯔꯣ? ꯄꯥꯟꯊꯣꯏꯅ ꯃꯤ ꯂꯣꯏ ꯆꯥꯅꯩ ꯍꯥꯏꯕꯅꯤ꯫ ꯕꯣꯌꯦꯡꯅ ꯉꯥꯏꯈꯣ ꯔꯥꯍꯨꯜ ꯂꯥꯛꯈꯤꯁꯅꯨ ꯑꯗꯨꯒ ꯑꯝꯇ ꯍꯪꯈꯤꯒꯦ꯫ ꯄꯥꯟꯊꯣꯏꯅ ꯕꯣꯌꯦꯡꯅ ꯉꯥꯏꯈꯣ ꯁꯦ ꯑꯩ ꯐꯣꯟ ꯇꯧꯒꯦ꯫ ꯍꯜꯂꯣ ꯚꯥꯏ꯫ ꯔꯥꯍꯨꯜꯅ ꯀꯩ ꯂꯩꯔꯦ ꯚꯥꯏ? ꯕꯣꯌꯦꯡꯅ ꯚꯥꯏ ꯍꯩꯒ ꯆꯥꯕ ꯌꯥꯕ꯭ꯔꯣ? ꯔꯥꯍꯨꯜꯅ ꯅꯪꯂꯣ ꯍꯩ ꯆꯥꯒꯦ ꯍꯥꯏꯁꯤꯕꯣ? ꯀꯩꯅꯣ ꯅꯪꯅ ꯀꯩ ꯑꯃꯨꯛ ꯅꯥꯔꯒꯦ? ꯆꯥꯎ ꯀꯩꯅꯣ꯫ ꯕꯣꯌꯦꯡꯅ ꯍꯩ ꯑꯩꯒꯤ ꯅꯠꯇꯦ ꯑꯉꯥꯡꯒꯤꯅꯤ꯫ ꯔꯥꯍꯨꯜꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯣ ꯏꯆꯜꯒꯤꯔꯣ? ꯕꯣꯌꯦꯡꯅ ꯍꯣꯏ꯫ ꯔꯥꯍꯨꯜꯅ ꯌꯥꯏ ꯑꯗꯣ ꯚꯥꯏ ꯂꯦꯃꯟꯒꯨꯝꯕ ꯄꯥꯏꯅꯦꯄꯜꯒꯨꯝꯕ ꯄꯄꯌꯥꯒꯨꯝꯕꯗꯤ ꯄꯤꯖꯕꯤꯒꯅꯨ꯫ ꯕꯣꯌꯦꯡꯅ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯒꯤ? ꯔꯥꯍꯨꯜꯅ ꯑꯁ ꯚꯥꯏ ꯌꯥꯝ ꯍꯪꯈ꯭ꯔꯦꯗ ꯍꯣꯔꯦꯟ ꯂꯥꯛꯂꯒ ꯍꯥꯏꯔꯒꯦꯁꯦ꯫ ꯄꯣꯛꯂꯝꯗꯥꯏ ꯐꯥꯎꯕ ꯅꯪꯅ ꯇꯧꯒꯗꯕꯗꯣ ꯑꯩꯗꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯗꯧꯔꯤꯗꯀꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯣꯌꯥ ꯂꯝꯕꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩ ꯇꯣꯟꯇꯣꯟ ꯑꯃꯗꯤ ꯔꯦꯖꯤꯌꯥ ꯂꯥꯛꯂꯝꯃꯤ꯫ ꯔꯦꯖꯤꯌꯥꯅ ꯇꯣꯟ ꯑꯁꯤꯕꯨ ꯂꯣꯌꯥ ꯅꯠꯇ꯭ꯔꯣ? ꯇꯣꯟꯇꯣꯟꯅ ꯃꯥꯅꯤ꯫ ꯔꯦꯖꯤꯌꯥꯅ ꯁꯦꯁ ꯌꯥꯗꯦꯀꯣ꯫ ꯇꯣꯟꯇꯣꯟꯅ ꯀꯩꯕꯣ? ꯔꯦꯖꯤꯌꯥꯅ ꯀꯩꯁꯨ ꯅꯠꯇꯦ ꯏꯕꯦꯝꯃ꯫ ꯂꯣꯌꯥꯅ ꯍꯩ ꯆꯦꯛ ꯐꯖꯅ ꯇꯧꯈꯣ꯫ ꯍꯦꯝꯂꯦꯠ ꯎꯞꯇꯕꯁꯤꯡꯗꯣ ꯃꯇꯥꯏꯗ ꯈꯥꯝꯍꯜꯂꯣ꯫ ꯔꯦꯖꯤꯌꯥꯅ ꯇꯣꯟ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯆꯦꯛ ꯇꯧꯔꯤꯁꯤꯕꯣ? ꯇꯣꯟꯇꯣꯟꯅ ꯍꯦꯝꯂꯦꯠ ꯎꯞꯇꯕꯒꯤ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯍꯦꯝꯂꯦꯠꯁꯨ ꯎꯞꯄꯛꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯄꯨꯂꯤꯁ ꯑꯃꯅ ꯁꯣꯝꯗ ꯈꯥꯝꯕꯤꯌꯨ꯫ ꯑꯅꯤꯗꯨ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯔꯦꯖꯤꯌꯥꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤꯁꯦ ꯑꯝꯇ꯫ ꯂꯣꯌꯥ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯦ꯫ ꯂꯣꯌꯥꯅ ꯍꯦꯝꯂꯦꯠ ꯎꯞꯇ꯭ꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯄꯩꯁꯥ ꯇꯤꯡꯅꯤꯡꯗ꯭ꯔꯕꯗꯤ ꯂꯝ ꯆꯠꯊꯣꯛꯄꯗ ꯍꯦꯝꯂꯦꯠꯇꯣ ꯎꯞꯄꯤꯌꯨꯅꯦ꯫ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯧꯔꯤꯁꯦ ꯂꯧꯅꯤꯡꯗꯅ ꯂꯧꯕ ꯅꯠꯇꯦ꯫ ꯃꯇꯨꯡ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯍꯦꯝꯂꯦꯠ ꯎꯞꯄꯁꯤꯡꯅ ꯈꯪꯒꯗꯕꯗꯤ ꯅꯣꯏꯕꯨ ꯍꯦꯝꯂꯦꯠ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯂꯣꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯦꯖꯤꯌꯥꯅ ꯂꯣꯌꯥ꯫ ꯇꯣꯟꯇꯣꯟꯅ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯏ꯫ ꯔꯦꯖꯤꯌꯥꯅ ꯁꯣꯔꯤ ꯁꯥꯔ꯫ ꯂꯣꯌꯥꯅ ꯔꯦꯖꯤꯌꯥ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯔꯦꯖꯤꯌꯥꯅ ꯇꯣꯟꯇꯣꯟꯒꯤ ꯆꯦ ꯑꯃ ꯄꯤꯁꯟꯕ ꯆꯠꯂꯨꯕꯅꯤ DC ꯗ꯫ ꯂꯣꯌꯥꯅ ꯇꯣꯟꯇꯣꯟꯅ ꯑꯩꯈꯣꯏꯒꯤꯁꯤꯕꯨ? ꯂꯣꯌꯥꯅ ꯂꯜꯂꯛꯅ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯊꯣꯛꯂꯛꯂꯤꯕ ꯑꯦꯛꯁꯤꯗꯦꯟ ꯃꯌꯥꯝꯁꯤꯗ ꯏꯁꯥꯗ ꯉꯥꯛꯊꯣꯛꯆꯅꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯗꯤ? ꯇꯣꯟꯇꯣꯟꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯨ ꯀꯥꯎꯔꯕ ꯑꯗꯨꯒꯤꯅꯦ ꯁꯥꯔ꯫ ꯂꯣꯌꯥꯅ ꯃꯇꯨꯡꯗꯗꯤ ꯀꯥꯎꯗꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ꯫ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯏꯁꯥꯒꯤ ꯏꯊꯧ ꯑꯣꯏꯒꯗꯕꯅꯤ꯫ ꯇꯣꯟꯇꯣꯟꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯀꯌꯥ ꯇꯥꯔꯒꯦ? ꯂꯣꯌꯥꯅ 300 ꯊꯝꯕꯤꯔꯝꯃꯣ꯫ ꯇꯣꯟꯇꯣꯟ ꯄꯔꯁꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯔꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯁꯦ ꯔꯤꯁꯤꯞꯁꯦ ꯄꯩꯁꯤꯟꯕꯤꯌꯨ꯫
ꯃꯇꯨꯡꯗꯗꯤ ꯍꯦꯝꯂꯦꯠ ꯎꯞꯄ ꯀꯥꯎꯕꯤꯒꯅꯨꯀꯣ꯫ ꯇꯣꯟꯇꯣꯟꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯃꯨꯛ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯣꯌꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯣꯌꯥꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯁꯥꯃꯨꯅ ꯑꯇꯣꯝꯕ ꯍꯜꯂꯛꯂꯕ? ꯂꯣꯌꯥꯅ ꯍꯣꯏ ꯃꯥꯃꯣ꯫ ꯁꯥꯃꯨꯅ ꯅꯅꯦꯅ ꯅꯪ ꯂꯥꯛꯂꯒ ꯅꯅꯦꯒꯤ ꯀꯥꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯍꯦ꯫ ꯂꯣꯌꯥꯅ ꯍꯣꯏ ꯃꯥꯃꯣ꯫ ꯂꯣꯌꯥ ꯃꯅꯦꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯇꯝꯐꯥꯅ ꯍꯣ ꯅꯦꯅꯦ ꯀꯤꯆꯟꯗ ꯂꯩꯌꯦ꯫ ꯂꯣꯌꯥꯅ ꯅꯦꯅꯦ ꯑꯩꯕꯨ ꯀꯧꯕꯕꯨ? ꯇꯝꯐꯥꯅ ꯏꯍꯦ ꯅꯪꯗꯤ ꯗ꯭ꯔꯦꯁꯀ ꯍꯣꯡꯗ꯭ꯔꯤꯕꯣ? ꯆꯠꯂꯣ ꯍꯣꯡꯂꯝꯃꯣ, ꯅꯦꯅꯦ ꯅꯪꯒꯤ ꯀꯣꯐꯤ ꯄꯨꯔꯒ ꯂꯥꯛꯀꯦ꯫ ꯅꯦꯅꯦ ꯅꯪꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯌꯥꯝ ꯂꯩꯀꯣ꯫ ꯂꯣꯌꯥꯅ ꯀꯩ ꯋꯥꯔꯤꯅꯣ ꯅꯦꯅꯦ? ꯇꯝꯐꯥꯅ ꯗ꯭ꯔꯦꯁꯇꯣ ꯍꯥꯟꯅ ꯍꯣꯡꯂꯝꯃꯣ, ꯅꯦꯅꯦ ꯅꯪꯒꯤ ꯀꯣꯐꯤꯁꯦ ꯄꯨꯔꯒ ꯑꯣꯏꯅ ꯂꯥꯛꯂꯒꯦ꯫ ꯂꯣꯌꯥꯅ ꯑꯣ ꯍꯣꯏ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯆꯠꯈ꯭ꯔꯦ꯫ ꯃꯁꯥ ꯁꯦꯡꯗꯣꯛꯇꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯂꯗꯨꯅ ꯐꯝꯂꯤ ꯋꯥꯈꯜ ꯈꯟꯗꯨꯅ꯫ ꯂꯣꯌꯥ ꯇꯞꯅ ꯁꯣꯜꯂꯤ꯫ ꯄꯥꯟ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯃꯄꯨꯡ ꯐꯥꯔꯦꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥ ꯑꯃꯁꯨ ꯐꯪꯂꯅꯤ꯫ ꯑꯗꯣ ꯄꯥꯟ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ꯫ ꯇꯟꯖꯥꯗꯨꯗ ꯌꯣꯍꯦꯟ ꯐꯣꯟ ꯇꯧꯔꯛꯏ꯫ ꯌꯣꯍꯦꯟꯅ ꯍꯜꯂꯣ ꯚꯥꯏ, ꯀꯩꯗꯧꯔꯤꯒꯦ? ꯂꯣꯌꯥꯅ ꯁꯨꯝ ꯂꯩꯔꯤꯌꯦ꯫ ꯌꯣꯍꯦꯟꯅ ꯀꯩ ꯈꯜꯂꯤꯅꯣ? ꯅꯣꯏ ꯑꯦꯛꯁꯇꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤꯔꯣ? ꯍꯜꯂꯣ ꯇꯥꯗ꯭ꯔꯕꯣ ꯚꯥꯏ? ꯂꯣꯌꯥꯅ ꯇꯥꯏꯌꯦ ꯚꯥꯏ꯫ ꯌꯣꯍꯦꯟꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦ꯫ ꯂꯣꯌꯥꯅ ꯀꯩ ꯄꯥꯎꯅꯣ ꯚꯥꯏ? ꯌꯣꯍꯦꯟꯅ ꯑꯩꯈꯣꯏ ꯇꯥꯏꯕꯤꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ꯫ ꯂꯣꯌꯥꯅ ꯑꯁꯦꯡꯕ꯭ꯔꯣ? ꯌꯣꯍꯦꯟꯅ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯗꯤ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ? ꯄꯥꯏꯍꯜꯂꯛꯎꯔꯣ, ꯑꯩꯈꯣꯏꯗꯅꯦ ꯂꯩꯔꯤꯁꯦ꯫ ꯂꯣꯌꯥꯅ ꯄꯥꯏꯍꯜꯂꯛꯑꯣ꯫ ꯌꯣꯍꯦꯟꯅ ꯍꯣꯏ꯫ ꯆꯅꯨꯅ ꯃꯦꯛꯁ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯃꯦꯛꯁꯅ ꯍꯩ ꯍꯧꯖꯤꯛꯇꯤ ꯗꯥ ꯀꯥꯏꯅ ꯀꯧꯒꯗꯕ ꯈꯪꯉꯕ꯭ꯔꯥ? ꯆꯅꯨꯅ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩ ꯕꯕꯥꯅ ꯐꯨꯔꯗꯤ ꯑꯩꯗꯤ ꯁꯤꯈꯤꯗꯣꯏꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯃꯦꯛꯁꯅ ꯏꯁ ꯃꯥꯡꯖꯔꯦ, ꯁꯤꯕ ꯍꯥꯏꯁꯦ ꯌꯥꯝ ꯏꯀꯥꯏꯕ ꯊꯕꯛꯅꯤ, ꯁꯤꯗ ꯁꯔꯨꯛ ꯑꯩ ꯀꯧꯔꯛꯑꯣ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯔꯤꯅꯦ꯫ ꯆꯅꯨꯅ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ꯫ ꯃꯦꯛꯁꯅ ꯏꯁ ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯌꯥꯔꯅꯤꯒꯦ, ꯋꯥꯔꯤꯗꯗꯤ ꯏꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯀꯥꯟꯁꯤꯗ꯫ ꯆꯅꯨꯅ ꯑꯗꯨꯗ ꯍꯌꯦꯡ ꯑꯩꯕꯨ ꯐꯨꯒꯗ꯭ꯔꯥ? ꯃꯦꯛꯁꯅ ꯐꯨꯔꯣꯏꯍꯦ, ꯀꯩꯗꯧ ꯐꯨꯗꯣꯏꯅꯣ, ꯅꯥꯟꯗꯨꯅ ꯊꯝꯕꯤꯗꯣꯏꯅꯤ, ꯐꯨꯔꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃꯒ ꯐꯨꯗꯣꯏꯅꯤ꯫ ꯆꯅꯨꯅ ꯍꯌꯦꯡ ꯌꯨꯒ ꯊꯛꯆꯤꯜꯂꯒ ꯈꯠꯅꯕ ꯍꯧꯗꯣꯏꯔꯕ? ꯃꯦꯛꯁꯅ ꯍꯧꯔꯣꯏꯃꯦ꯫ ꯃꯦꯛꯁ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯅꯨꯒꯤ ꯈꯖꯥꯏꯗ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯇꯨꯁꯦ ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ? ꯇꯟꯖꯥꯗꯨꯗ ꯌꯣꯍꯦꯟ ꯃꯦꯛꯁꯄꯨ ꯀꯧꯗꯨꯅ ꯐꯠ ꯆꯪꯂꯛꯏ꯫ ꯌꯣꯍꯦꯟꯅ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯆꯅꯨꯅ ꯑꯁ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯃꯦꯛꯁꯅ ꯍꯩ ꯅꯪꯉꯣꯟꯗ ꯏꯀꯥꯏꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯃꯤꯁꯨ ꯂꯣꯏ ꯇꯧꯅꯔꯤꯕꯅꯤ, ꯅꯪ ꯑꯩꯅ ꯑꯍꯥꯟꯕ꯭ꯔꯣ ꯁꯤꯕꯣ? ꯂꯩꯔꯝꯃꯣ ꯑꯝꯇ, ꯃꯁꯤ ꯀꯥꯔꯟꯖꯥꯎꯁꯦ ꯀꯩꯅꯣ ꯍꯪꯂꯨꯒꯦ꯫ ꯆꯅꯨꯅ ꯊꯨꯅ ꯂꯥꯛꯎꯀꯣ, ꯏꯊꯟꯇ ꯂꯩꯕ ꯇꯜꯂꯦꯕ꯫ ꯃꯦꯛꯁꯅ ꯍꯣꯏꯁꯦ ꯃꯁꯤꯗꯤꯕ꯫ ꯌꯣꯍꯦꯟꯅ ꯍꯜꯂꯣ ꯚꯥꯏ꯫ ꯂꯣꯌꯥꯅ ꯀꯩꯗꯧꯔꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯣꯔꯤ ꯀꯥꯏꯅ ꯇꯧꯔꯤꯗꯨꯅ? ꯌꯣꯍꯦꯟꯅ ꯑꯁ ꯀꯩꯁꯨ ꯅꯠꯇꯦ, ꯑꯃꯁꯦ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇꯦꯕ, ꯃꯇꯨ ꯃꯅꯥꯛꯁꯤꯗ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯌꯦꯕ꯫ ꯇꯨꯡꯗꯒꯤ ꯃꯦꯛꯁꯅ ꯍꯣ ꯑꯩꯈꯣꯏꯗꯤ ꯐꯪꯖꯗꯕꯒꯤ ꯂꯩꯔꯤꯕ, ꯅꯣꯏꯅ ꯍꯦꯟꯗꯣꯏꯅꯤ ꯍꯌꯦꯡ꯫ ꯌꯣꯍꯦꯟꯅ ꯍꯩ ꯁꯛ ꯅꯪ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯃꯦꯛꯁꯅ ꯀꯩꯗꯧꯔꯒꯦ ꯑꯩꯕꯣ? ꯌꯣꯍꯦꯟꯅ ꯊꯣꯡꯗꯨꯗꯁꯨ ꯂꯣꯜꯂꯣ ꯌꯥꯗ꯭ꯔꯕ ꯅꯪꯕꯨ ꯍꯥ? ꯃꯦꯛꯁꯅ ꯌꯣꯍꯦꯟꯅ ꯀꯩꯅꯣ ꯍꯥꯏꯗꯤ? ꯃꯦꯛꯁꯅ ꯅꯪꯗꯤ ꯀꯧꯔꯒ ꯆꯪꯂꯛꯄꯗꯤ ꯀꯩꯗꯧꯋꯦ? ꯅꯃꯥꯏ ꯊꯛꯂꯗꯤ ꯆꯣꯞꯆ ꯇꯥꯕ, ꯍꯧꯖꯤꯛꯇꯤ ꯑꯎꯕ ꯃꯤꯅ ꯍꯦꯟꯅ ꯏꯀꯥꯏꯅꯔꯕꯅꯤ꯫ ꯌꯣꯍꯦꯟꯅ ꯃꯃꯥꯏꯁꯤ ꯀꯌꯥꯗ ꯀꯜꯂꯤꯅꯣ ꯌꯦꯡꯉꯣꯕ꯫ ꯃꯦꯛꯁꯅ ꯑꯩꯗꯤ ꯈꯤꯇꯪꯅꯤ ꯀꯜꯂꯤꯁꯦ, ꯅꯪꯅ ꯍꯦꯟꯖꯤꯟꯗꯣꯏꯅꯦ, ꯌꯥꯔꯦꯁꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯧꯗꯣ, ꯏꯇꯨꯗꯣ ꯃꯊꯟꯇꯅꯦ ꯂꯩꯍꯧꯔꯤꯁꯦ꯫ ꯌꯣꯍꯦꯟꯅ
ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯕ ꯃꯁꯤ ꯃꯇꯨꯅ ꯍꯦꯟꯅ ꯂꯨꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯃꯦꯛꯁꯅ ꯃꯇꯥꯡꯅꯅꯤ ꯏꯕꯣ, ꯌꯥꯔꯦ ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯌꯣꯍꯦꯟꯅ ꯁꯦ ꯄꯥꯏꯌꯣ꯫ ꯃꯦꯛꯁꯅ ꯀꯅꯥꯅꯣ, ꯑꯩꯈꯣꯏ ꯃꯥꯔꯣ? ꯌꯣꯍꯦꯟꯅ ꯍꯣꯏ ꯃꯥꯅꯦ, ꯄꯥꯏꯌꯣ, ꯌꯥꯝ ꯍꯪꯒꯅꯨ꯫ ꯃꯦꯛꯁꯅ ꯍꯜꯂꯣ ꯃꯥ, ꯂꯧꯕ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯇꯧꯔꯦ꯫ ꯑꯗꯣ ꯕꯕꯥꯅꯗꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯣ, ꯉꯥꯡꯕ꯭ꯔꯣꯕ? ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯣ? ꯍꯜꯂꯣ ꯃꯥ? ꯌꯣꯍꯦꯟꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯗꯣ ꯊꯥꯎꯅꯦ꯫ ꯃꯦꯛꯁꯅ ꯑꯁ ꯊꯥꯔꯁꯨ ꯇꯥꯗꯦꯗ꯫ ꯂꯣꯌꯥꯅ ꯇꯥꯏꯅꯦ, ꯅꯃꯥ ꯂꯥꯛꯂꯔꯣꯏ, ꯅꯄꯥ ꯑꯣꯏꯅ ꯂꯥꯛꯀꯦ, ꯏꯃꯧꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯃꯦꯛꯁꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯕꯥ, ꯌꯥꯔꯣꯏꯌꯦ, ꯃꯥ ꯑꯣꯏꯅ ꯊꯥꯔꯛꯑꯣ꯫ ꯌꯣꯍꯦꯟꯅ ꯅꯣꯛꯇꯨꯅ ꯇꯧꯔꯣ ꯅꯪ ꯊꯣꯛꯄ꯫ ꯃꯦꯛꯁꯅ ꯀꯩꯅꯣ ꯚꯥꯏ, ꯅꯪꯅ ꯃꯔꯣꯟ ꯑꯃ ꯅꯨꯄꯤ ꯂꯧꯕ ꯂꯥꯛꯄꯕꯨ ꯃꯄꯥꯅ ꯆꯠꯅꯕ꯭ꯔꯣ? ꯌꯣꯍꯦꯟꯅ ꯍꯣ ꯑꯣꯖꯥ, ꯖꯒꯣꯏꯒꯤ ꯑꯣꯖꯥ, ꯑꯣꯟꯅꯔꯦ ꯅꯪ ꯖꯒꯣꯏ ꯁꯥꯐꯝꯗꯣ꯫ ꯃꯦꯛꯁꯅ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ? ꯌꯣꯍꯦꯟꯅ ꯄꯥꯏꯔꯤꯗꯣ ꯅꯣꯏ ꯄꯟꯊꯧ ꯅꯠꯇꯦꯅꯦ, ꯂꯣꯌꯥꯅꯦ ꯄꯥꯏꯔꯤꯗꯣ꯫ ꯃꯦꯛꯁꯅ ꯀꯩꯅꯣ ꯚꯥꯏ? ꯂꯣꯌꯥꯅ ꯅꯇꯨ ꯆꯦꯜꯂꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ? ꯃꯦꯛꯁꯅ ꯑꯁ ꯑꯗꯨꯏ ꯋꯥ ꯅꯠꯇꯦ ꯕꯥ꯫ ꯂꯣꯌꯥꯅ ꯑꯗꯨꯏ ꯋꯥ ꯅꯠꯇꯗꯤ ꯀꯩ? ꯃꯦꯛꯁꯅ ꯑꯁ ꯌꯥꯔꯦꯁꯦ, ꯁꯨꯝ ꯇꯧꯔꯛꯄ꯭ꯔꯣ, ꯀꯩ ꯂꯩꯒꯦ? ꯂꯣꯌꯥꯅ ꯑꯣꯖꯥ, ꯑꯩꯅ ꯇꯧꯔꯛꯄ ꯅꯠꯇꯦꯅꯦ, ꯌꯣꯍꯦꯟꯅ ꯅꯪ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦ꯫ ꯃꯦꯛꯁ ꯌꯣꯍꯦꯟꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ꯫ ꯌꯣꯍꯦꯟꯅ ꯀꯩꯅꯣ ꯈꯪꯗꯧ ꯂꯩꯔꯗꯨꯕꯨ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯅꯃꯤꯠꯇꯨ ꯆꯨꯝꯅ ꯌꯦꯡꯉꯨ, ꯀꯤꯖꯩꯅꯦ꯫ ꯂꯣꯌꯥꯅ ꯏꯁ ꯌꯥꯔꯦꯁꯦ, ꯑꯗꯣ ꯅꯇꯨ ꯆꯦꯟꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯣꯏꯗ꯭ꯔꯣ? ꯃꯦꯛꯁꯅ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯗ, ꯄꯤꯔꯛꯄ ꯍꯥꯟꯅ ꯂꯥꯏ ꯈꯨꯔꯨꯝꯒꯤꯁꯦ, ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯁꯦꯕ, ꯍꯥꯏꯗꯣꯛꯄ ꯍꯜꯂꯛꯄꯒꯤ ꯃꯄꯥꯎꯗꯣ ꯇꯥꯈꯤꯁꯦꯕ꯫ ꯌꯣꯍꯦꯟꯅ ꯌꯥꯔꯦ ꯂꯣꯌꯥ, ꯁꯪꯂꯗꯤ ꯉꯥꯏꯍꯥꯛ ꯂꯥꯛꯑꯣ, ꯑꯩ ꯀꯣꯛꯀꯥꯁꯦ ꯉꯥꯎꯗꯧꯔꯦ꯫ ꯂꯣꯌꯥꯅ ꯀꯩꯒꯤ ꯉꯥꯎꯗꯣꯏꯕ ꯅꯪꯗꯤ, ꯃꯤꯅ ꯅꯨꯄꯤ ꯆꯦꯜꯂꯒ? ꯃꯦꯛꯁꯅ ꯉꯥꯎꯅꯤꯌꯦ ꯅꯪꯗꯤ, ꯇꯥꯟꯀꯥꯏꯅꯤꯅ꯫ ꯌꯣꯍꯦꯟꯅ ꯍꯣꯏ ꯌꯥꯔꯦ, ꯑꯩꯗ ꯊꯝꯖꯍꯧꯔꯒꯦꯗ꯫ ꯌꯥꯔꯦ ꯅꯪꯁꯨ ꯅꯇꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ, ꯑꯩꯁꯨ ꯏꯇꯨꯗ ꯐꯣꯟ ꯑꯝꯇ ꯇꯧꯈꯤꯒꯦ꯫ ꯃꯦꯛꯁꯅ ꯉꯁꯥꯏꯅ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯌꯣꯍꯦꯟ ꯔꯦꯖꯤꯌꯥꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯔꯦꯖꯤꯌꯥꯅ ꯍꯜꯂꯣ ꯗꯥ꯫ ꯌꯣꯍꯦꯟꯅ ꯍꯥꯎꯅꯦ꯫ ꯔꯦꯖꯤꯌꯥꯅ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯐꯣꯟ ꯇꯧꯔꯛꯏꯅ? ꯌꯣꯍꯦꯟꯅ ꯍꯣ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯇꯧꯕꯅꯦ, ꯅꯪꯕꯨ ꯀꯅꯥꯒ ꯂꯩꯒꯦ? ꯔꯦꯖꯤꯌꯥꯅ ꯇꯣꯟꯇꯣꯟꯒ ꯂꯩꯌꯦ꯫ ꯌꯣꯍꯦꯟꯅ ꯑꯣ, ꯅꯪꯅ ꯃꯗꯨꯒꯤ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕꯤꯗꯨꯒ ꯑꯗꯨꯝ ꯂꯩꯔꯣ꯫ ꯔꯦꯖꯤꯌꯥꯅ ꯑꯁ ꯀꯩꯅꯣꯗ, ꯃꯤ ꯇꯥꯅꯤ, ꯌꯥꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯕ꯫ ꯌꯣꯍꯦꯟꯅ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯤ ꯆꯅꯨꯗꯣ ꯆꯦꯜꯂꯦ꯫ ꯔꯦꯖꯤꯌꯥꯅ ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯑꯁꯦꯡꯕ꯭ꯔꯣ? ꯌꯣꯍꯦꯟꯅ ꯑꯁꯦꯡꯕꯅꯦ, ꯄꯥꯏꯍꯜꯂꯛꯎꯔꯣ? ꯔꯦꯖꯤꯌꯥꯅ ꯑꯁꯦꯡꯕ꯭ꯔꯣꯗ? ꯌꯣꯍꯦꯟꯅ ꯍꯣꯏ ꯃꯤ, ꯑꯁꯦꯡꯕꯅꯦ ꯃꯤ꯫ ꯔꯦꯖꯤꯌꯥꯗꯨ ꯄꯦꯔꯤ꯫ ꯔꯦꯖꯤꯌꯥꯅ ꯀꯔꯝ ꯀꯥꯟꯗ? ꯌꯣꯍꯦꯟꯅ ꯉꯁꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯔꯦꯖꯤꯌꯥꯅ ꯑꯣ꯫ ꯌꯣꯍꯦꯟꯅ ꯉꯥꯏꯈꯣ, ꯆꯅꯨ ꯆꯦꯜꯂꯦ ꯍꯥꯏꯔꯒ ꯅꯪꯅ ꯄꯦꯔꯤꯗꯨꯅ ꯀꯩꯒꯤ? ꯔꯦꯖꯤꯌꯥꯅ ꯄꯦꯗꯦꯗ, ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ, ꯑꯩ ꯊꯝꯃꯒꯦ ꯍꯥꯏꯗꯅ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯂꯤ꯫ ꯌꯣꯍꯦꯟꯅ ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯃꯤꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯔꯒ ꯃꯥꯅ ꯑꯣ, ꯃꯥꯒꯤꯁꯦ ꯑꯩꯅ ꯆꯦꯟꯕ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯦꯅꯦ꯫ ꯑꯣ ꯌꯣꯍꯦꯟ ꯏꯕꯣ, ꯅꯪꯀꯣ ꯆꯅꯨꯗꯣ ꯃꯦꯛꯁꯇ ꯆꯦꯜꯂꯦ ꯍꯥꯏꯔꯝꯃꯁꯨ ꯐꯗꯧꯅꯤ꯫ ꯂꯣꯌꯥ ꯐꯣꯟ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯐꯣꯟ ꯀꯛꯊꯠꯂꯛꯏ꯫ ꯑꯁꯣꯝꯗꯅ ꯇꯣꯟꯇꯣꯟꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ, ꯁꯨꯠ ꯑꯃꯨꯛ ꯇꯧꯔꯤꯗꯨꯅ? ꯔꯦꯖꯤꯌꯥꯅ ꯀꯩꯝ ꯇꯧꯗꯦ꯫ ꯇꯣꯟꯇꯣꯟꯅ ꯀꯩꯅꯣ ꯀꯩꯁꯨ ꯇꯧꯗꯦꯕꯣ? ꯅꯋꯥꯒ ꯈꯠꯅꯔꯕꯣ? ꯔꯦꯖꯤꯌꯥꯅ ꯌꯥꯔꯦ, ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯑꯅꯨ꯫ ꯇꯣꯟꯇꯣꯟꯅ ꯍꯧꯖꯤꯛꯇ ꯑꯗꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦ? ꯅꯨꯄꯤꯒ ꯆꯦꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯕꯣ? ꯇꯣꯟꯇꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯔꯦꯖꯤꯌꯥ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯌꯣꯍꯦꯟꯒꯤ ꯐꯣꯟꯁꯨ ꯂꯥꯛꯏ꯫ ꯐꯣꯟꯗꯨ ꯇꯣꯟꯇꯣꯟꯅ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯇꯣꯟꯇꯣꯟꯅ ꯍꯜꯂꯣ
ꯌꯨꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯀꯩꯅꯣ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯈꯣꯕ ꯆꯅꯨꯗꯣ ꯃꯦꯛꯁꯇ ꯆꯦꯜꯂꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯕꯥꯞꯇꯣ ꯑꯝꯇ ꯐꯈꯤꯅꯣꯕ ꯑꯗꯣ ꯅꯣꯏ ꯇꯣꯟꯇꯣꯟꯗꯨꯁꯨ ꯂꯣꯌꯥꯒꯤ ꯁꯦꯝꯕꯤꯔꯁꯦ ꯂꯣꯌꯥꯅꯁꯨ ꯅꯨꯡꯁꯤꯖꯕꯅꯦꯕ ꯁꯦꯕ ꯑꯝꯇ ꯁꯥꯎꯈꯤꯅꯣꯕ ꯁꯦꯕ ꯑꯝꯇ ꯈꯨꯝꯂꯛꯑꯣꯕ ꯁꯦ ꯃꯇꯨꯡꯗꯗꯤ ꯋꯥꯒ ꯁꯣꯏꯖꯔꯔꯣꯏꯕ ꯅꯨꯡꯁꯤꯕꯤ ꯇꯣꯟꯇꯣꯟ ꯅꯣꯛꯂꯒ ꯍꯥꯏ ꯅꯨꯄꯤꯗꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯣꯟꯖꯔꯤꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯣꯏꯕꯣ ꯌꯨꯍꯦꯟꯅ ꯇꯣꯟꯇꯣꯟꯅ ꯅꯇꯨ ꯃꯈꯣꯜꯁꯨ ꯈꯪꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯍꯦꯟꯅ ꯈꯪꯉꯤꯗ ꯇꯣꯟꯇꯣꯟꯅ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕ ꯁꯩꯔꯦꯡꯗꯨꯅ ꯌꯨꯍꯦꯟꯅ ꯑꯁ ꯑꯗꯨꯗꯤ ꯇꯣꯟꯇꯣꯟꯅ ꯌꯥꯔꯦ ꯈꯪꯖꯔꯦ ꯀꯔꯤꯕ ꯆꯅꯨꯗꯣ ꯃꯦꯛꯁꯇ ꯆꯦꯜꯂꯦꯕ ꯇꯧꯅꯤꯌꯦ ꯃꯗꯨ ꯑꯅꯤꯗꯣ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦꯕ ꯌꯨꯍꯦꯟꯅ ꯑꯁ ꯃꯤ ꯌꯥꯗ ꯇꯧꯔꯤꯅꯤꯕ ꯇꯣꯟꯇꯣꯟꯅ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ ꯍꯧꯖꯤꯛꯇꯒꯤ ꯌꯨꯝ ꯄꯥꯜꯂꯒ ꯀꯩꯗꯧꯔꯒ ꯆꯥꯗꯧꯔꯤꯅꯣꯕ ꯃꯦꯛꯁꯨ ꯆꯅꯨꯁꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ ꯍꯌꯦꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔ ꯃꯇꯝꯗꯅ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯕꯅ ꯌꯥꯔꯛꯂꯣꯏꯅꯦ ꯃꯣꯏꯕꯨ ꯅꯨꯡꯁꯤꯠ ꯐꯥꯔꯒ ꯆꯥꯗꯧꯔꯤꯕꯣꯕ ꯅꯠꯇꯦ ꯊꯤ ꯂꯧꯔꯒ ꯆꯥꯗꯣꯏꯔꯕ ꯌꯨꯍꯦꯟꯅ ꯍꯩ ꯇꯣꯝꯕꯣꯏ ꯌꯥꯝ ꯍꯩꯔꯦꯗ ꯃꯤ ꯃꯃꯥ ꯃꯄꯥ ꯊꯕꯛ ꯇꯧꯕꯅꯦ ꯇꯣꯟꯇꯣꯟꯅ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯃꯃꯥ ꯃꯄꯥ ꯊꯕꯛ ꯇꯧꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯑꯣꯏꯒꯗꯧꯕ ꯄꯤꯕꯥꯅ ꯃꯧꯒꯤ ꯑꯣꯏꯒꯗꯧꯕ ꯌꯨꯍꯦꯟꯅ ꯍꯥꯏꯁ ꯅꯪꯒꯤꯁꯦ ꯍꯌꯦꯡ ꯅꯅꯦꯝꯕꯣꯛꯇꯣ ꯃꯊꯟꯇ ꯇꯣꯉꯥꯟ ꯄꯤꯖꯗꯣꯏꯔꯕ ꯇꯣꯝꯕꯣꯏ ꯍꯩ ꯅꯨꯄꯤ ꯌꯥꯎꯗꯕꯅꯦꯍꯦ ꯃꯣꯏꯗꯤ ꯅꯨꯄꯥ ꯃꯊꯟꯇꯅꯦ ꯇꯣꯟꯇꯣꯟꯅ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯅꯠꯇꯦꯀꯣ ꯋꯥꯍꯩꯒꯤ ꯋꯥꯅꯤ ꯉꯥꯏꯈꯣ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯅꯣ ꯅꯨꯄꯤ ꯌꯥꯎꯗꯦꯕꯣ ꯌꯨꯍꯦꯟꯅ ꯑꯁ ꯀꯩꯁꯨ ꯅꯠꯇꯦ ꯕꯥꯞ ꯐꯔꯒ ꯕꯨꯊꯣꯛꯀꯅꯣꯕ ꯇꯣꯟꯇꯣꯟꯅ ꯌꯥꯔꯦ ꯑꯣꯖꯥ ꯅꯇꯨꯗ ꯄꯤꯒꯦ ꯐꯣꯟ ꯍꯣ ꯀꯞꯆꯦꯠꯄꯤ ꯁꯦ ꯐꯣꯟ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯔꯦꯖꯤꯌꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟꯗ ꯇꯣꯟꯇꯣꯟ ꯃꯊꯃꯣꯏꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯋꯥꯈꯜꯗ ꯈꯟꯖꯩ ꯀꯔꯤꯕ ꯑꯩꯕꯨ ꯂꯣꯌꯥꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯃꯔꯣꯝꯗ ꯄꯥꯟꯊꯣꯏ ꯊꯥ ꯁꯨꯖꯤꯜꯂꯛꯂꯝꯃꯤ ꯕꯣꯌꯤꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯕꯣꯌꯤꯡ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ ꯕꯣꯌꯤꯡꯅ ꯊꯣꯏ ꯋꯥꯕ꯭ꯔꯥ ꯄꯥꯟꯊꯣꯏꯅ ꯋꯥꯗꯦꯗ ꯕꯣꯌꯤꯡꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣꯕ ꯋꯥꯕ꯭ꯔꯕ ꯄꯥꯟꯊꯣꯏꯅ ꯈꯔꯗꯤ ꯋꯥꯏꯌꯦ ꯕꯣꯌꯤꯡꯅ ꯋꯥꯏꯌꯦꯕ ꯕꯣꯌꯤꯡ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ ꯀꯩꯒꯤꯅꯣ ꯏꯃꯥ ꯀꯧꯔꯤꯗꯨꯕꯣ ꯕꯣꯌꯤꯡꯅ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯈꯪꯄꯣꯟꯇꯦ ꯄꯥꯟꯊꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯕꯣꯌꯤꯡꯅ ꯀꯧꯕꯗꯨ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯦꯝꯃꯅ ꯑꯆꯧꯕ ꯀꯩꯗꯧꯔꯦ ꯏꯃꯧ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯧꯕꯨ ꯀꯩꯗꯧꯔꯒꯦ ꯄꯥꯟꯊꯣꯏꯅ ꯏꯃꯥ ꯀꯩꯝ ꯇꯧꯗꯦꯗ ꯇꯥꯃꯣꯅ ꯋꯥꯕ꯭ꯔꯥ ꯍꯪꯕꯗꯨꯗ ꯈꯔ ꯋꯥꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯏꯃꯥ ꯀꯧꯔꯤꯕ ꯑꯗꯣ ꯏꯃꯥ ꯑꯩ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯪꯒꯦꯕ